online Manipur YouTube channel swing bir bama pum nong pu amka na taram seri han badem na maruoiba pau ama Korounganba Khumandagi update tawsage aigi punsi se lebak phaba haibadu oire punsi da aigi personal oine FIR amata pandri case amata chadri adu ireibak ifurup ki damakta angamba khardang hotna zabada case khara sare FIR sare pokpagi mahiya le yai fare haina Korounganba Khumandna phongdok pidi aduga mathangi update sisu Korounganba Khumandagi ni thoktu yawu ngamdraba wahina pukning thawgat biba pukning na thawgat ningdraba tuminna leibiba natana kainoma soiba ngairaga leiraga pepa ngangladi punna mangminnagani thawna pharaba mama leiba kidamakta thoklaktuna lawriba rikse faginate aduna pukning son thagadaba thawna hangadaba wahi wata decision nadaba faikhali mayamsina maning hankradi nayumda nungaina tumliba kiedana maudana tawrido phangloi haina Korounganba Khumandna phongdokpiri aduga mathangi update sina Islamic Student Union of Manipur dagini hauzik Manipur thokliba kangnup ki irang asida Meetei iseli bai sing sokpa yaroi haiduna khutta khulai paiduna thawai kupakta haplaga lal thengnabada asoba thodang lawriba Meetei pangan aikhoibu usit thawoidana ngangliba Meetei Leepungi chief Pramod na ngasidagi numit 10 gi manungda clarification pigadabani nataba taragadi ISUM na CSO mayamga pullaga makhal makha kaya gi khungsing sangsinba hawragani haina Islamic Students Union of Manipur gi President MD Irshad Khan na phongdokpiri aduga mathangi update asina tit for tat cookie singdi khangdaba zatla Meetei cookie lan haina mingtholaba irang sigi ani suba face haigadra November 5 2023 gi ayukta sekmairum da satkibadagi ngasi pawa thiba khangtriba akham awang likai digi moibam Abinas sahitraga manga amusung ningthojum Anthony anigi wathok sigi matang da leipak sida oirakliba moyang khallubada nungnangi khatna sainaba ungkhatnaba miyoibani thoki imung manung da su sagai natei marup mapang marakta su adubu wakhan khanba jibani wakhal haiba brain gi mathau aduna miyoibabu khanthalagi tawgadaba thabukna karamba tawroidaba na karamba miyoibana subtau tawroidaba sanga wakhal yaudaba singna tawgadaba thabuk adubu kawi tawhoidaba thabuk tawba mi adubuna kawi saram chachatpa mi maraksida su adugumba saram chachatpa mi matam amada marang kaina leirami tongan ba religious faith dharma gi thajaba semkatna rakpadagi afaba mi semnaba nungsibagi pauje niyanaba lambi puthokna rakhi mana thajaba laidugi paujil puba lairik phongna rakhi adugumba lairik singi manungda khwaidagi maming chatpa ahumni Gita Bible amasung Quran Manipur da sulai ahum sida thajaba miyoi kaya Bible ko ba lairik tu da thajaba miyoi kangnup ama Manipur da leirami lairik tu da iriba wa amata su intaba afaba wakal amata su khandaba afaba thabuk amata su tawdaba nungsiba karino khangdaba yumron naba karino karamna luinga gadabage Bible da kari irabage haibadu fawa khangdaba makhoiduni kuki haina khangnariba mafam sida leiramba yelhumi kuding makka khatnakiba hatnakiba sunakiba hauzik maksidana Meetei ko purupsiga mathakta landaduna nigi maram lamdam adu munduna makhoigi tokhaiba homeland ama semgatpagi mangjariba May 2023 dagi hawrakiba Meetei singi mathakta kuki singna landaratuna lamdam sida amukta thoklakidriba tungdasu amuk thoklaroidaba tam thirba puns si saktam ama sagalakliba kanana kamdamnu karigidamakta thokhalibano malem sinna khangnaraba wathokni amuk hanna iduna mayamgi matam amadi column sigi space manghanjaroi tha taruk helaklaba wathok sigi matangda column sida ijekiba wareng sing atopa pause amada pause simaki atopa column amada aduk yamna iramloi apaba singna paninglaroi khanduna waram sida iba tokkiba adubu nauna amuk oirakliba mong asi ururaga hainingba kongai mayam ama thoklakle lengak authority na de wafam sigi matangda karimata indaba sumba pau kaya su lochinduna thamnanaba paujeli social media hanagum maning tamkhidre tafam thokpa pau kaya suta khidre maru ina border town more da Manipuri police ki asangba officer sing tham anan kuki khulai pai singna lumpu tawduna hat khrabada Manipuri state lengak ta phongba lan ama declare tawkhraba matungda madugi mamang internet ban leina kuki singna tadurpa paujel ama Manipuri tampak sinba thungna sanduraki November 1 Kut festival gi matungda Meetei singi Diwali ningol chakobo mamangda Meetei singda kuki singna hanadagi herna kanba mongda amuk nauna landagani paujeledu state amsung central government animakna haksinna lawkhide tonga sandokpa pamba singna sandokpa tonga amagum lawkhi haibasi tonga sina asumbu oirak labakan ta khanglai anan hatraba matungda more the state force amade central force ani gi combine action dagi khanglaki lumpu toromba militant narco terrorist hanana loina sen khiramle nupa amata leiramdra Myanmar rom da sen siluba khardugi manung da kharna phadok taraga kharna
ꯂꯩꯔꯩꯄꯥꯛ ꯌꯧꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯂꯥꯟ ꯍꯧꯔꯨꯕ ꯀꯨꯀꯤꯁꯤꯡ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯪꯇꯛꯂꯦ ꯃꯈꯣꯏꯅ ꯇꯥꯜꯂꯨꯔꯤꯕ ꯀꯨꯀꯤꯁꯤꯡꯇꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯈꯥꯏꯕ ꯐꯛꯇꯠꯂꯒ ꯁꯦꯄꯔꯦꯠ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯌꯨꯅꯤꯠ ꯀꯨꯀꯤꯂꯦꯟ ꯑꯃ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯇꯣꯞꯀꯤ ꯃꯇꯦꯡꯅ ꯃꯤꯇꯩꯁꯤꯡꯗ ꯀꯤꯍꯜꯂꯒ ꯃꯤꯇꯩꯁꯤꯡꯕꯨ ꯑꯣꯠꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯁꯦꯝꯒꯅꯤ ꯈꯜꯂꯨꯕ ꯇꯔꯥꯏ ꯐꯪꯂꯔꯣꯏ ꯆꯨꯔꯥꯆꯥꯟꯄꯨꯔ ꯃꯣꯔꯦ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯃꯤꯇꯩꯁꯤꯡꯕꯨ ꯇꯛꯊꯣꯛꯈꯤꯕ ꯃꯤꯇꯩ ꯈꯨꯡꯒꯪꯁꯤꯡꯗꯒꯤ ꯀꯨꯀꯤꯁꯤꯡꯕꯨꯁꯨ ꯃꯐꯝ ꯑꯍꯨꯝꯁꯤꯗ ꯀꯧꯁꯤꯟꯕ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯅꯗ꯭ꯔꯕ ꯑꯃꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏꯗꯕ ꯀꯥꯡꯂꯨꯞ ꯑꯅꯤꯅꯤ ꯏꯟꯗꯤꯌꯥꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯀꯟꯚꯤꯟꯁ ꯇꯧꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝꯗꯝ ꯀꯨꯀꯤꯂꯦꯟ ꯑꯃ ꯃꯥꯂꯦꯝꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯝꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯪꯂꯥꯟꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯕꯔꯃꯥꯗ ꯑꯁꯥꯝꯗ ꯍꯣꯠꯅꯔꯨꯔꯕ ꯀꯥꯟꯅꯈꯤꯗ꯭ꯔꯕ ꯃꯅꯝ ꯇꯠꯂꯒ ꯇꯣꯛꯈꯤꯕꯗꯨ ꯃꯤꯇꯩꯒꯨꯝꯕ ꯃꯄꯨꯛ ꯐꯕ ꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯖꯕ ꯃꯌꯥꯗ ꯍꯨꯛꯀꯗꯕ ꯆꯥꯛꯈꯨꯝꯗꯨ ꯃꯤꯇꯣꯞꯇ ꯄꯤꯆꯊꯣꯛꯄꯗ ꯄꯥꯝꯃꯨꯗꯕ ꯐꯨꯔꯨꯞ ꯑꯃ ꯊꯦꯡꯅꯕꯗ ꯈꯟꯈꯤꯕꯖꯥꯠꯅꯤ ꯌꯨꯝꯗꯥꯡꯕꯅ ꯀꯩ ꯅꯥꯏꯕ ꯃꯤꯒꯤ ꯃꯌꯨꯝ ꯏꯪꯈꯣꯜꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯒ ꯃꯌꯨꯝ ꯁꯥꯖꯤꯟꯅꯕ ꯍꯥꯏꯕ ꯄꯥꯎꯔꯧ ꯑꯃ ꯁꯦꯝꯒꯠꯂꯝꯕ ꯐꯨꯔꯨꯞꯅꯤ ꯃꯌꯨꯝ ꯂꯩꯇꯕ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯁꯥꯟꯕ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯐꯝ ꯆꯥꯕ ꯂꯝꯗꯝꯅꯤ ꯃꯄꯨꯛ ꯐꯕ ꯍꯥꯏꯕꯁꯤ ꯄꯥꯡꯗꯕꯒꯤ ꯑꯇꯣꯞꯄ ꯋꯥꯍꯩꯅꯤ ꯃꯄꯥ ꯃꯄꯨꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯖꯥꯠꯅꯤ ꯑꯇꯦꯕ ꯁꯟꯅ ꯋꯥꯏꯕꯗꯤ ꯁꯔꯨ ꯐꯪꯉꯤ ꯍꯥꯏꯕꯗꯨꯗꯤ ꯇꯥꯛꯂꯝꯂꯔꯣꯏ ꯈꯪꯍꯟꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯑꯃꯁꯨꯡ ꯍꯦꯃꯟꯖꯤꯠꯀꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠꯇꯨꯒꯤ ꯇꯨꯡꯗꯁꯨ ꯏꯔꯥꯡ ꯁꯥꯒꯠꯂꯛꯄꯗ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯁꯤꯡꯅ ꯃꯤꯇꯩ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯠ ꯅꯩꯈꯤꯕꯅꯤ ꯀꯨꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯡꯅ ꯏꯔꯥꯡ ꯍꯧꯕꯗꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯕꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯌꯥꯡ ꯁꯤꯐꯥꯏꯁꯤꯡꯅ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯂꯝꯕ ꯀꯨꯀꯤꯅꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯃꯤꯇꯩ ꯄꯨꯂꯤꯁ ꯐꯣꯔꯁꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ ꯈꯟꯕꯗꯨꯅꯤ ꯑꯕꯤꯅꯥꯁ ꯑꯃꯁꯨꯡ ꯑꯦꯊꯣꯟꯗꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯐꯥꯖꯤꯟꯗꯨꯅ ꯑꯃꯨꯛ ꯃꯥꯡꯍꯟꯈꯤꯕ꯭ꯔꯥ ꯃꯈꯣꯏꯅ ꯈꯜꯂꯤ ꯃꯤꯌꯥꯝ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ ꯃꯅꯤꯄꯨꯔꯤ ꯄꯨꯂꯤꯁꯅ ꯃꯇꯦꯡ ꯄꯥꯡꯂꯒ RAFꯅ ꯑꯃꯨꯛ ꯐꯨꯗꯠꯀꯅꯤ ꯃꯣꯕꯥꯏꯜ ꯅꯦꯠ ꯍꯥꯡꯂꯒ ꯑꯉꯥꯡ ꯑꯅꯤꯒꯤ ꯌꯦꯡꯍꯩꯗꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯊꯥꯗꯣꯛꯀꯅꯤ ꯃꯈꯣꯏ ꯃꯁꯦꯟ ꯐꯨꯅꯍꯟꯅꯤ ꯃꯔꯛꯁꯤꯗ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯔꯇꯨꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯏ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄ ꯃꯤꯇꯩꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯀꯨꯀꯤꯁꯤꯡꯗꯨ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯍꯤꯡꯅ ꯊꯥꯗꯣꯔꯛꯇ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯑꯐ ꯐꯠꯇ ꯃꯅꯤꯄꯨꯔꯤ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯇꯤꯠ ꯐꯣꯔ ꯇꯦꯠ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯇꯥꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯔꯤ ꯊꯃꯣꯏ ꯄꯥꯎꯗꯝ ꯍꯨꯌꯦꯟ ꯏꯟꯗꯨꯗꯒꯤ ꯏ ꯄꯥꯎ ꯑꯁꯤ ꯂꯧꯈꯠꯄꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯑꯞꯗꯦꯠꯀꯤꯗꯃꯛꯇ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ